Iramdam kamalop ikal na sindu na sajibu khudol tambe igi khudol libagi thawrong masi iboy ama sumang nila sangne na pangthokre thorom adugi manung chana angang yamna pokpa mama singda khunai yokhatpi ima haiba mingthol piduna don pot tamduna ikai khunab utki yolomi singi masing nomagi handarakpaga iroinana lakataba sahi samarom achida yolomi sing mutki gadra haibagi singnaba leibadagi yolomi singi apun masaktam sagatnabagi wakhalonda sajibu khudol tamba igi khungul liba thawrom asi pangthokpani haina ikalgi secretary general W luwang lemana phongdorokli thawrom aduda ikalgi president naurem omi mema tangkhul naga foothills organization gi nomination committee gi convener Nelson Chithung Lipulgi president Sumendro Thoksam amadi state Vishnu Priya Manipuri Mahasabha Barak Valley Khilongjia gi general secretary Pukrabam Jishnu Singh Saruk Yaki Sam amadi Tripura gi tongan mafamdagi lakpa yauna tangkhul phuruk ki miyo singda sajibu gi khudol tambana thawrom adugi mapung oiba masak oiki Kumja Lishingama Sanipa Nifu Maridagi Lishingama Sanipa Yankai Fawa Manipur Ginta Wayna Palamba Maharaja Badar Singh Amadi Maharani Letongom Sanu Premata Anigi Masanupa Maharaja Narsingagi Samaga Drama Subadet and Msiki Thorom Manipur State Archaeology Department of Art and Culture the Government of Manipur Sinduna Kanglagi Singlaba Mafam da Pangtokre Maharaja Narsingagi Kubam da Gansilut Kaluna Haika Lakat Tamduna Pangtokiba Thorom Aduda Art and Culture gi Special Commissioner M Joy Singh Dr. K Dinamani Singh Director Art and Culture Amadi MNMC Sigi President R.K. Direna Thoiba Minthunlen Singh Oina Saruk Yaki Thorom aduga mari leina Art and Culture gi Special Commissioner M Joina haikibada lamdam asigi matik mathongna leiraba Maharaja asina laikidaba numit sida kanglagi senglaba laifamlen asida mahaki khubam masa amasu oiriba akoina state ki thakta Maharaja gi khubam asida kaikomnaba utpani amadi numit asida Maharaja asigi imung manungi miyo singna su leibaki yaifanaba ing tapa puraknaba ingna chingna leinaba Maharaja asigi khubam laika leka tamduna thongni jaki ngasigi asigumlaba numit asida anoba ing Chikpa lamdam ama hanjinaba honabada akhoi puna magna isorgi mafamda amadi iningthaugi mafamda thongnisi haiba wafam sing phongdokhi thorom aduna Maharaja Narasinghagi khubamda hikalaka tamduna Maharaja asigi mafamda gansilut piduna ikai khumnaba utki tungda kanglagi senglaba nungjreng pukhida tarpan katuna ikai khumnaba asu utki Maharaja Narasinghagi samaga humudra manga suba kumongi numit adu masi sitai aduna state asigi singoba matik mathau leireba singmo Maharaja ma Legidabagi numit asida asi koina kanglagi senglaba laikumlen asida magi mongfamda gan chelut pidana ekoi madap khallaga ekoi nupagi pala kangbu nupigi pala ekoi ningthau gi mung manung gi mayam asina asi sigumba senglaba numit asida leibaki yaifhanaba aduga shanti puraknaba ingna chingna leinanaba honabagi dabakta ekoina asigi ningthau sigo ningsingba asida koi punamagna sorim hamda khoramjaraga anauba ing chikpa dumomba Manipur ma hanjanaba honabada punamagna sorim hamda ningthor hamda khoramjaraga simba leibak asida shanti laknaba honabada koi kana uning wakal thawai hakchang yauna koi honamina si haiba wahi singa sigi nomida sida media gi thongda koi leibak mapi mapa mayam mahut sinjaraga aina mayamda sumaina pauden jari Saliba tha asigi hokiba tarik anida kakchengi SP nongna join tawba tha ama fawba fadringai cherak asida jiri da transfer tawkiba yaroi haina kakcheng monathiam lekai gi nupi singna wakan mifam jathakre ngasi monathiam lekai da pangthokkiba wakan mifam aduda saruk yakibi amana phongdorakpada kakchengi SP Priyadasni bu kakchengi SP oina lakpa tha fadri kanda jiri da transfer tawba asi yamna laibak thibani tha fadra transfer tawriba asi maram karigino maram sadaba wafamni hojik president rule laklaba matam asida mahaka puna irang asi ingnaba praja khoina wari sanaragani haibagi asa amada leiriba cherak asida nupi oina kakchengi SP oina laklaga tha fadana transfer tawrokpa asi tawba yaroi SP su satkiba yaroi haina wakat mifam asi phambani haina phongdorakki akhoi kakchengi oiba SP tha fadana transfer chali maram karigino maram su sade adugo PR la abo matamduda akoina asa kyaga loinana chali be irang sigi matungina akoi pulla normally lakadra haibagi thajaba leiraga region area su oiba khwaidagi border area su oiba kakching district haiba mafam sida nupi oina SP madam sila abo matungda hasu 파ting이나 transfer 그것도
थाबीबसे अखोई थमोई सोंना प्रजा अखोई मयाम पुलम थमोई सोंना यानिंगदे थाबसु यारोय चखिबसु यारोय मैदाम सु चपीदिबसु यारोय सर अखोइना मरम असिना अखोई ngasi मखाताना धरना से सथजबनी अदुगा तौरिबा नुपी की ओइना कचिंग डिस्ट्रिक्ट नुपी ओइना लागा मरम इसा साधना था फादना ट्रांसफर चखिबसे नुपी अखोई पुनमत हरासमेंट पीबो ओइना थोपो ओइना अखोई ngasi मखाताजना अवा अनाथीदना मैदाम से चखिबा यारोय हाइना ngasi अकन बखोंजंग लोइना अखोई मखाताना सथजबनी